Loyalam E-PAO tabi bakudimapu Hidram Susmitana namitangi pau pizari ahan da maru headline. Miyamna nomagi sintha leptuna kekrupata leriba athauba Singgi ningsing kubamda hekalekat tamkhrei. ATG Maikhum Uppa Meeyoi Kharana Meitei Amasung Meitei Pangal gi mari Thadatnaba Hotnaribasi khudakta lepkadabani haina phongdorakli. Numit nini humni asida awang nongpoki mafam ayambada nong chugani haina report amana hari. Pau sandokna pijari. Miyamna nomagi sintha leptuna kekrupata leriba athauba Singgi ningsing khubamda hekalekat tamkhrei. Ngasi June 19 gi numit asida Maraibak Manipur gi apunba saktam kaibe yaroi haiduna thawaina pontha pikraba athauba singbu ningshingduna nomagi sintha leptuna hekalekat taminasi haiduna UCM amadi amuko anigi apunba Kunmari Suba the Great June Uprising Unity Day 2025 ki Observation Committee na miyamda appeal tawkhibagi matung indangasi Imphal East ki mafam ayamba pharmacy natana dukan ayamba thonglonaki lambida mi chathok chasin tawbagi chang yamna handaki Krekrupatamna athauba Singgi mafamda hekalekat tamba chatpa Meeyoi Kharana natana Khurai Lamlong bazarda kaithel phambi sing asi nongmagi sintha lepagi mami chawna taki Pauchi asiki paumina koina chatuna yengsilubada hata minu thongmapada security force na lambi chathok chasin tawriba Meeyoi shingi mateng pangki Imphal East ki konung mamang andro parking wangkhai amadi kongba bazar gi mafam ayamba tangai fadaba dukan Kharana natana ngasi maru oina numit asigi observation committee na appeal tawkhibagi matung inna nomagi sintha leptuna miyamna hekalekat tambada saru yakhi ngasigi thoram asibu mapung fana sawatuna Manipur gi konung oiriba Imphal sahar mayol amadi akoiba mafam singda leiriba kaithal sing phamna khide dukan sing thongno nakhi Manipur gi tampaki mafam singda leiba dukan kaithel na chingbasu thong hangna khide amadi phamna khide Manipur gi tongan mafam singdagi Meeyoi cha kayana krekrupat tamna laktuna athauba Singgi ningsing khubamda haile katuna mapung phawa ikai khomnaba utkhi ATG Maikhum Uppa Meeyoi Kharana Meitei Amasung Meitei Pangal gi mari Thadatnaba Hotnaribasi khudakta lepkadabani haina phongdorakli ATG Maikhum Uppa Meeyoi Kharana Meitei Amasung Meitei Pangal gi nungshina khraba mari asibu Thadatnaba Hotnaraklibasi khudakta lepkadabani apunbagi saktam kaibe yaroi tungi mirol kansi haiba pandamda leriba KMWO Manipur gi maikedigi yalhaungaidagi hauna Manipur da nungsi chanana leriba Meitei Amasung Meitei Pangal gi marakta arambai tengol gi Meeyoi Kharana hu kapsinduna furuk masal gi marakta nungsi danaba Hotnaba Amasung Puruk anigi maribu Thadatnaba Hotnaribasi khudakta lepkadabani Aikhoi amata oina nungshi chanana hingminasti haina KMWO gi General Secretary Sahi Wazid na thadrokpa cherolamana hari Cherolasina makhatana haribana AT khaktana Manipur kanba ngamgadra ngamloidra haibasisu khanthaba matam oire AT na Manipur pumbada supnam sasan tawgani haiba wafam asidi fudit tamangjong chongba oina thokani AT na thamoi sengna Manipur kange khalabadi leminary ba purup singi marakta yeknaba yaba thabak amata tawroidabani haibasi kawdaba phai Handak Samurauda Leba AT Unit 27 da Paubitek Mayalai Kaida Leba Hakchangi Phibam Tongalaba Jesam Abdul Kadir bu Tamthina Phuraba Matungda Hatoklaga Turel Mapanda Phumjilamba Thawong Organization asina thamoi shokna nungaite asigumba thodok asi matungda amuk hanna thoktanaba AT gi luchingbana honabiyu Hauzik misi asida chenari ba unit asigi commander ni hariba khababu puthoktuna logi oiba chera fanganaba honabada miyam punna honaminasi Organization asina bu kanglaipak asigi matam gi oiba isuda saruk yaduna lagli makhatana su mating pangani mamangda su etigi ichil inausing phaba gi thabak chatharakpada lup asina yaningdaba phongdokpagi kholau kaya su lauki asigumba Meitei Amasung Meitei Pangal gi nungshina khraba mari asibu Thadatnaba kanagumba Insinba manba mawongda thabak chatharakliba asi aikhoi punna thidokmina ba tangai fade Laikhidraba Abdul Kadir asi hakchang phibam tongali haibagi certificate paibaga loinana mafi phawba apokpa mamana sepi ba Meeyoi asibu kari maral gidamak huranbagi mingda hatpa tupa tawkhibano haibasi munna thidokpaga loinana misi asida chenari ba khabasu puthoknaba honabiyu Mihat mipunga thallaba iramdam asi mutkidana ba leriba CSO sing punsinduna afaba maikairomda changsinduna Manipur kanbada achawba thodang lominasi hari Numit nini humni asida awang nongpoki mafam ayambada nong chugani haina report amana hari
India Meteorological Department Imphal Center ki report amagi matung inna lakliba numit nini humni asida awang nongpoki mafam ayamada akhak arauga loinana nong chugani aduga awang thangbada leiba district singda akan mamongda nong chugani oirakada riba phibam asi yenglaga orange alert lauthokle hadi amaromda Bharat ki konung Delhi da sabagi chang angakpa phangna hengatlamba adu ngarangdagi hauna nong chubadagi sabagi chang khara hanthakhrei loinana makhata numit nini humni Delhi amasung akoiba mafamsingda nong chukigani hainasu IMD gi report asina hadi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Meeyoi ahum nongna COVID positive oire COVID ki anoba web asida ngarang phawda Meeyoi punna kuntramari positive oikraba matungda ngasi nongna Meeyoi ahum amaga positive oire apunba COVID positive oibagi masing kuntratare sukre Official oiba mafamdagi phangba pauna hai Meeyoi ahum nongna positive oirakibadu amana Imphal East ki wangkhai makedegini masagi chahi humpurom sure aduga atopa amana Imphal West district ki chinga makha makaidegini masagi chahi marfu shukre atopa admaduna nupi machani masagi chahi 18 lom surabi nupi macha adu Technopol district tagini makhoi ahumak home isolation da lainanaba mari lenaba singna paukta pikre hari Petrol amadi gas puba truck driver singna steering thadokpagi khongjang changsin khibadagi gari chamarom kaithel mambida panduna leire chaliba June tha asigi 15 gi numidang wairamda gari unloading tawramlaga mayumda halakpagi lambida hanagi chief minister N Viren gi luwang sangmamda leba mayum manakta Casper gari amada lakpa Manipur police commando gi team amana truck adu khamlaga makhoida thomlamge tawi haina maral sizindunda Truck adugi driver tamthina puram kiba thawangbu yaningde haiduna truck driver singna steering thadopagi khongjang changsilakpa ngasiga thana numit ahum suraklei Truck driver tamthina purakiba thawong aduda chenariba commando sing puthoktuna thabaktagi suspend tawgadabani haiduna numit adugi numidang wairamdagi ngasi phawba steering thadoktuna khongjang changsilakpana maram oiduna hauzik kaithal manbida truck jamar henbana panduna leiri hadi Pauche asina tongan ba driver kayaga unaduna wari sanabada phangba paugi matung inadi driver singna steering thadopagi khongjang asi maru oina LPG puba amadi thau puba gari singtagi oiba khongjangni tha asigi tang 15 gi numidangi steering thadokduna changsilakhiba khongjang asina maram oiduna LPG amadi thau puba gari singna jiri bam lomdagi load tawduna Imphal tamna laklabasu ngasi numit humni shuraba phawbada Imphal da changsindana kaithal manbida pareng lengduna pani hauzik gari chamagi mathakta pareng lengduna leiri haina phongdorakhi adumakpu thau puba tanker amadi bullet LPG truck sing nataba tongan ba polam puba gari singdi lambi asida adumak chatnari haina driver singna phongdorakhi Assam gi Manipur amadi Mizoram samnari ba hairang thong tekre Assam gi nongchup thangbada leiba Barak tampaki khwaidagi maru oiba hairang thong asi ayu anganbada tekre Thong asi Assam dagi Manipur amadi Mizoram chathok chasin tawbada khwaidagi maru oiba thong ama oiribani Thong asigi phibam phattana leirambadagi handak Assam lengakna semjin sajinbagi thabak paikhalakpa horakpa manung ngasi ayu anganbada thong asida nong puba gari ani lanthoknaba honabada tekthaраktuna isingda tasengkhre nong puba gari ani asi isingda hekta sinkibaga Assam lengaki maikedagi NDRF amadi Assam lengaki SDRF ki kangbuna mi kanbagi thabak chathaki hauzik phawbada Meeyoi kaya asi ana yawbagi paw phangba ngamdri thong asi tekibana maram oiduna Manipur Mizoram gi Meeyoi singna Assam da chathok chasin tawbada yamna chawna khudong chadaba mayoknaragani hari NIA Amasung CBI na Kuki gi Meeyoi kaya fazin kibabu yaningdaba phongdoktuna ngasi Chuchampur da rally chatkhre Maral kaya pisinduna National Investigation Agency NIA Amasung Central Bureau of Investigation CBI na Kuki gi Meeyoi kaya fazile haina yaningdaba phongdoktuna ngasi Kuki singna Chuchampur da public rally chatkhre Kuki Women's Organization for Human Rights na Kuki INP Chuchampur amasung Kuki gi tongan ba CSO singa khusamnaduna rally adu chakhibani
ngasi ayuk pung 12 tabadagi masing yamlaba kuki gi Meeyoi singna Chuchangpur district headquarter da leba Koite ground da pullaba matung peace ground tuibong tamna rally lakhi rally aduda saruk yakiba miyamna NIA Amasung CBI na kuki sing maral ama hekta pisinduna fazin bagi thawong yaningde suda leba Amasung kuki CSO Singgi luchingba sing fazin kiba asi athubada thadorakadabani Central Agency na kuki Singgi mathakta phaba punba tawriba asi yaningde haiba kholauk sing lauki tungda mini secretariat tamna chatuna makhoi gi demand sing yawba memorandum ama DC gi khuthangda Union Home Minister Amit Shah da pisingki ngasi gi rally aduda ka henba pamdaba thodok sing thokhiba gi paw leite security force sing nasu akan mamong da ngak senba gi thabak chatakhi project sing Paikhanaba center na lupa crore changa gi senfam pirakadawri State asida President rule like Krabamatung State asiki chawkhat thorangi thabak sing paikhatpaga mari lenana Special Assistance to Status for Capital Investment 2025-26 ki makhada Finance Ministry na ahenba lupa crore chonga gi senfam pinaba thorang tawkhre hari Pauche asina makhatana haribana haukiba chahi lisingani kulhumjoi gi me ahumdagi state asida thoklakhiba kangluki irang asina maram oiraka government ki maikhetegi karmachari ki tolop pension yauna atei liability sing pithoknaba honabada awaba kaya mayoknari senba chahi lisingani kunmari kunmanga gi oina tax revenue asi mamangi chenba chahi gi yengnabada lupa crore lisingamanga chonga ga yangkhai mari manglei adobu mamangi senba chahi gi oina di tax revenue loss asi lupa crore Singamaga chonga kunipan oikhi adum oinamak state asida kangloki irang thoktringe gi mamangda di senba chahi lisingani kunithoi kulhumdagi oina revenue collection asi lupa crore lising amaga chamapan maudra humdoi oikhi adobu irang thokraba matungda de revenue collection amatangamdabana State asigi development activities sing yauna security ka mari lenaba activity amata state asina paikhatpa ngamdre revenue collection ningthi na ngamdaba asina state asigi law and order yauna relief ki thabak thoram singda state asina ningthi na yengsinba ngamdre hairiba head sing asigi makhada Ministry of Health Affairs na reimbursement tawdaba lupa crore chahum gi senfam masu hojuk phawba pidana leiri local body singi oina english ngani kunmathoi kunithoi gi oina taramanga suba finance commission ni makhada pigidaba funding hojuk phawba pithoktana leiri state asigi sel thumgi awaba phibam kaya mayok nariba asi yenglaga special assistance for revenue loss and economic recovery gi makhada finance ministry na lupa crore chonga pirakhrei panba yabadi chief minister and viren leiringai matamda State asida revenue collection tobangamdaba asina maram oiraga center dagi special case da lupa crore lising anigi grant ki senfam ama pinaba yamna kanna tanaram khibani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Arobada marueba pau amuka hana pizari Miyamna nomagi sintha leptuna kekrupata leriba athoba singi ningsing khubamda haikaleka tamkhrei Numit nini humni asida awang nongpoki mafam ayambada nong chugani haina report amana hari ATG Maikhum Uppa Meeyoi Kharana Meitei Amasung Meitei Pangal gi mari Thadatnaba Hotnaribasi khudakta lepkadabani haina phongdorakli Matang asida Loyalam E-PAO na namitangi pau pibel lezare tabiri ba khudimako amuka hana khurumjari